social media dagi lokachaba Manipur Police ki page dagi thagalakpa maruiba warol khara mayamna thamjagi makhara thamliba warol sing asibu fake ni hairaduna Manipur Police ki mekedi wafam khara thamlakli madudi BP vehicle manungda yariba Manipur Police personnel ne loinana hairiba si Jiribam district ta tang taraga mari thatare English ngani ga kunga mari da security force ta ambush torakhibada militant sing da firing back tawni haibu wafam sing Manipur Police ki mekedi gi thamlakli loinana makhara thamliba who are these police in Manipur state police uniform haibana simu haina mathang sina thamlibu hoi sing si fake ni haibani myampura no babjut ngaminasi ngasino wida waram phone ki tuan Manipuri si phone sing dagi masum thoki ba thawdo wa thok sing dagi maroi bi I pau sing myam da thamjagi ahanbada pauna kaithel gi lambi de sokpa dagi ta duna leiriba san ama lokhatuna layeng bi thabak tawbi da babu miyam na penadri Manipur lenga na lokhatpa khongthang gi saruk am oina sanga sing butik ta kaidana thamnabagi pandamda animal call center 1962 madi mobile ambulance hangdoktuna mari lenaba veterinary doctor amadi staff singna mathau pangthokpa haukrabasu nakalamada iho hoduna leibaga samanari masigi mayek senglaba khudamdi namit kharani gi mamang Imphal gi Pauna Bazar gi San Medicos Pharmacy mamang da lambi da gari na thomrambadagi shoktuna lambi gi nakalda hawat kangkhat pangamdana lekhi pau sitabadagi lengakna lokholakhiba khongthangi saruk am oina veterinary department gi doctor amadi ambulance laktuna tha sigi taragani thoi ayukta khudong thiba nangliba san adugi phibam yengsinki loinana mathau taba hidak langthak sing kaplaga mafam adudagi veterinary hospital da pobidana adumak thamlamki thawong asigi matangna manak nakpada leiba mioi singna pausi asida phongdorakhibagi matunginadi soklaba san adu mari lenaba loisangna lokholaga matik chana layeng binaba hairuba matamda san adu lokhatpagi thawdangdi municipality na tawgadabani haina phongdoklamki hairi atopa pawmana Assam Rifles miyamna thajaba leitri atopa Central Force amana mot sinbiro poirei leimaro mamang sahi English ngani ga kungo homdoi gi me ahum digi satharakliba kanglup ani gi apunma lana sina maram oiraga kanglup fur khaidana Manipur miyam khamthingna awaba haibadu ohali matam sangna digi leiraklaba kanglup furup singi punna hingminaba amadi ingtapna leiminaramba asi pumthuthu kairi Manipur ingtapa haibadu leitri Lana simioi kanglup khara gi thawin sindagi thogan mani lana sida Assam Rifles na nakalamagi misang da lepagi thawong sathari masina Assam Rifles singbu miyamna thajba leitabadagi Central Force amana mot sinbiro haina English ngani kungo humloi August thada memorandum ama pisin kibasu leirabani haina poire leimarol maira paibi apunba Manipur gi publicity secretary S Ramana press thokpa sirol asina hairi sirol asina hai Manipur deploy to Central Security Force in a housing took violence asi Nam Tanabiki Mahuta, neutral oidaba mong tabaktawi. Central Security Force in the Miambo, Anobama Mamada Hongdo to Namasamasagi Maram Damda, refugee Ohen Bibiki Mahuta, Central Security Force Amadi, State Force in Punduna Sing Amadi Tamda Nakpis in Vigadavani. Tawai can be beginning the Miambo, Hondopiki Tawong Ashibu Manipurgi, multi-cultural territory kai tharakpada mating pangi Assam Rifles kumba Central Security Force in violence horokliba maikai asi thingduna ingtapna laina batawgadabani madugi ona tainabada thawdok kya da Assam Rifles sing da thajaba punamak mangale masigi khudam haibabu English ngani ga kungo humdo yime ahumda Susampur gi turbung Bangla amadi more da mita yung kya mai thakibaduda Assam Rifles irang haurakliba singadubu sabsana mayokna duna lanthengna ngamkhidabaduni hairi Seoul asina hai English ngani ga kungo homdoi me ahum digi haurakliba violence asida natana Kamjong district foreign immigrants pusinbasu AR na yamna sauna mating pangi Kamjong district ki samjaraba miyam singna makoina leijaba mafam singda AR singna leisinduna transborder ethnic thukanduna yellow mi singi wakat amadi khulaw namthaduna citizen singbu secular ohenbidi AR lauthu o haibu khulaw sina Kamjong district ki misam singna masagi maramdamda refugee ohelle haina khwaidigi nuaitaba ama ohelle hairi makha tarakpada UN permanent secretary na hojik Manipur thokliba violence asi foreign gi khut yawi haikrabani security force ngi nakal khaiba thawong maru oina AR na sathariba thawong sina miyam punna thajba manganba madi yaningda oheli
Maram asina mathakta pankriba thaudoksinga madi Bharat Laingaki Thausilgi makada Assam Rifles ki masagi aning apamba mai pakna bonaba miyamna yaningdaba mongna thabak tawba misang mikai naiba manaba yengba ngamdaba madi asumba asengba tawdaba mara leiba force Manipurigi laukthokhigadabani haidi hensu pawsida sumakhatana fawdorakli Atopa pom education faganaba Manipur Laingakta hanjin haijarabasu tabinaba leitre desa Laingak education fagatnaba hanjin haijarabasu tabiba leitri Laingak pairiba education minister education commissioner higher education ki director SCERT ki director amadi school education ki director punamak sarugi mi oiduna leramle haina desam ki president mayengmam sumorjit mitaina press thokpa chirol aman haidi sol asin hai desamna lebak miyam go wata na dun education afaba kanglon asumba kanglon ama purakna bo hona jaba khaktani Desamna haijariba si asumba yaurabadi miyam maraktagi logi miyengdagi khunagi wakhalondagi lengak paiminariba maselgi maraktagi opposition singnasu asum aran pambiba leba miyamnasu furup asi kalausi education na pungning sang si haina angam upai amam tawpiduna mairoi kyagi punsi kanmina si haina punamaki maphamda pungning sing sinjarakti desamna makata na haijarli buwapum ohum asi selga mantiknaraga pangthokhigadaba oirabadi Lauthup laukoi leitana phone na apamba sel singdo habiu desam gi thaumi sing I yolaga adongi apamba sanfam madu pisaki maduna taduna ulai parai tawduna leibiranu amana thaidok thaijin tawduna leibiranu quality education di laidana adongi haktakta education khangen pham yaure tokpiro kari amuk kwatli bagari desam na thamlak liba waram ahum adudi hanmada lengasna NEP 2020 gi makada Foundational Stage Pre-Primary Sigi Training Institution ama fawa hangdok tribasi adom gi kendra gi manungi isai susingdi pre-primary tamnaba yaudravara anisubada higher education gi college sing the award poza ama di infrastructure singa sikhara makhai oirabasu ko honanaba subject ki rationalization tobiu haibasi da ngamdribasi lenga ki kari aron baleibano ahum subada NEP 2020 ke iroina teachers education gi miyang makhana 4-year ITEP Integrated Teachers Education Program course am hauzu phawba hangba ngamdribasi gi thaudang kari no haiba wafam asini ahan bo hang asigi matang na desam gi weba khongthang ni haina khangalakli desam na NEP 2020 asigi makada foundational stage pre-primary asi no modi mathok tarak lagani haidana SCERT gi director Oibirambi Moirangthe Mina Kumari gi matamdagi hauna pre-primary gi course ama haubinaba taknaduna lakhi SCERT gi makhada leiba Imphal East gi DIET asibu mamalonda training pibiba center ama oinaba khonaduna lakhi mamangi BJP lenga asigi matamna desamna West Bengal dagi DIET singda course ngasi mamalonda takpi tambiba punama state ki subject ni haina NETE na kumlakhibu wafam kya phukhatuna Imphal East ki DIET center asi mamalonda lerik tambinaba haunaba madi pre-primary hawdonaba memorandum amadi thabak kya pekhatpinaba taknaduna lakhi hairena supawks ta pali amaromdana ising makholakpadagi ikopat amadi kharung pat ka tainari balambi ising manungda meter sani laikhibadagi lauba yadrik khangabok amadi tenthaga phaunariba ikokpat amadi Kharung pat ka tainari balambi asi ising manungda meter sani muk laikhibadagi pampen hunkraba laumi sing nga gi pham tawba masung angan phau uri ba laumi sing da khutsem gi isauna ising mokholakpadi awaba mayunabada Universal Farmers Organization khangabona laumi praja singi mating digi semjin sajin ba horaidi ising mokholakpa sin maram oiraga angan phau gi lok yaraba phau amadi hunnakhraba pampel Laupari Saunga gi mathakta yauna nga gi pham kya ising thumjin badagi amang ata thoktuna laumi sing awa boire iramasiga mari lainana laumi amana phongdorakpigi matungina di semjinba horaba lambi asigi damak mari lainaba department gi mioi sing local leaders sing khangawdana mokholaklibi ising asi mayek tahanana ba madi hana laikhraba ising sing asi si thokpiduna amuhana lawu simu tawpi yana sin biu haina so appeal torakli Universal Farmers Organization Khangaboki Secretary Moirangthem Munal Singana Makhatana Fungdorakpada Ekopat amadi Kharung Pat ki tainari balambi asi hana ising manungda fit ahum luna lairuraba matungda Housing Food 4.5 wana laiba
ꯈꯣꯟꯒꯠꯇꯨꯅ ꯂꯧꯃꯤꯁꯤꯡꯅ ꯌꯥꯝꯅ ꯋꯥꯅ ꯁꯦꯝꯖꯤꯟꯈꯤ ꯁꯦꯝꯖꯤꯟꯕ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯈꯥꯡꯉꯕꯣꯛ ꯑꯃꯗꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯒꯤ ꯂꯧꯃꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯗ ꯂꯣꯀꯦꯜ MLA ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯄꯥꯟꯅꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎꯅ ꯍꯦꯃꯟꯖꯤꯠ ꯑꯃꯗꯤ ꯅꯤꯡꯊꯣꯏꯉꯥꯝꯕꯤꯒꯤ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯐꯪꯍꯟꯅꯕ ꯍꯣꯠꯅꯒꯤ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯊꯥꯖꯕ ꯄꯤꯔꯛꯂꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯧꯗꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯜꯒꯤ ꯃꯇꯥꯡꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯊꯥ ꯑꯁꯤꯒꯤ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯪꯍꯟꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯥꯖꯕ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯐॉर्मर मिनिस्टर AK मीराबाईना लुचिंगदुना माहिरुई अनि असि इमुंग मनुंगी मियोइसिंगा लोइनना सिक्युरिटी एडवाइजर कुलदीप सिंहागा बाबूपरादा लेबा CM बंगलोद उनाबदा थाजबा सिपिरखिबने हाइदि सिक्युरिटी एडवाइजर उनरुरबा मतुंग CM बंगलो ममांगना पाउमिसिंगदा AK मीराबाईना फोंदोकलंबदा माहिरुई हेमंजित अमदि निंथोइंगांबीगी मतांगदा मफम खंगदना लेरकलिबा सही फजलकनि मरम मसिना माहिरुई अनि असि लैखिद्रे हाइबा तारगदि था की 10 फाउबदा लेखिद्रे हाइबकी एविडेंस ओइबा याबा पोसक पियु हाइना सिक्युरिटी एडवाइजर तक्सनखि सिक्युरिटी एडवाइजर की मैकेदिगी चलिबा था की 10 फाउबगी मनुंगदा पॉजिटिव रेस्पॉन्स फंगननबा होनगी हाइबकी थाजबसि पिरखिबनि था की 10 फाउबगी मनुंगदा करिगुमा थबक अमता पैखलक्तबा तारबदि मखा तब करि तौगनि हाइबदु मणिपुर मियाम अमदि लुप कयागा पुंदुना तानरबा मतुना संगसिनगनि हाइरि अमरोमदा माहिरुई अनि एसि केस का मरी लैनना CBI की डायरेक्टर जनरल दसु गवर्नर की खुथांगदा चिठी अमा इरगनि हाइना AK मीराबाईना पाउमिसिंगदा फोंदोलमखि मखा चथरकपोइना अमरोमदना बाबूखुल प्राइमरी स्कूल मई थरंबगी थवोंग कंडेम तौरकली जिरीबम डिस्ट्रिक्ट की सिंकोईपुंगदा लैबा बाबूखुल प्राइमरी स्कूल चलिबा था असि तरागहुमदगी अहिंग नोंग्याय कुकी मिलिटेंट्स मई थरंबगी थवोंगबु जिरीबमदा लैबा MSF देसाम KSA यावना माहिरोई लुप मरीना हक्सिना लौबगा लोइनना थवोंग अदुबु अकनबा मौना कंडेम तौरकली ngasi mahairoi lup sing asina jiribam gi babu parada leba student union amagi office ta pangtokiba pawgi mifam amada mahairoi lup mari gi wongang wai amana phongtokibada asigumba lebak masa taadaba koki narco terrorist gi thawong si mahairoi lup mari na taraina lawde tongan tongan ba sakhalaba lebak kya lan manung da fawba mahimasing tamna bo honaribani iramdam asidari education sector fawba koki narco terrorist na mang takana na bo honarakpa asilebuk thibani मरी लेनबा अथॉरिटी ने हिरम असिदा अहेनबा मियेंग संगमा मथक्ताय थाउदो असिदा चेनरिबा मियोय पुनमक अथुबा मतमदा लेंगाना सेराक पिदुना लमदम असिदा लो लैरी हाइबसि मियामना मयेक्सिना खंगलु हाइखेनसु पाउसिदा मखतारी अदुगा हौसिकुइनादि मियाम पाउसि मतांगसा लुसिनजरगे मसु मियाम पुनना वाबदेट ngamiनसि